GP Women's College ki hyangduna leiriba principal ki firm college asimakki senior ozana principal oina hapinaba wafam college asi ki mairoi singi maike de ki taksillakli wafam asi ngasi college asi ki conference hall da pangthokiba paumi singunaba mada chahi asi ki oina college asi ki general secretary ki thaupuri bi thoksom yaifabina phongdokibani mana makata na phongdorokpada haukiba chahi ing shok lisingani ga kunmari ki December tha da ki college asi ki principal retired satkiduna principal ki firm asi hyangduna leirakli hyangduna leiriba principal ki firm asi college asi ki environment ningchina khanglaba college asi da matam kuina leiraklaba senior ozana principal oina hapinaba haiduna ngarang dana manjuri university ki authority da che pisin kiba leire mairoi sing na thamkiba wafam asi ki ona tainaba da principal hapsilakba thoklabadi mairoi sing democratic oina khongjang kaya ma chaksilakani haibo wafam thamlakli Hariba post asi hapirok matamda akhoi han dagi so haijagraba akhoi hominarakpa atmosphere haidi akhoi GP Women College gi thabak thorang kaya da waminarakba akhoi gi GP Women College gi senior most oiba ozana hariba akhoi GP Women College gi principal post asi hapigadabani hain haijage atopada gi hapirak tana bu suning jari aduga hariba akhoi na hariba thabak asi pangthokningi ba akhoi gi senior most oiba ozana hapirak taba taragadi akhoi gi GP Women College ki akhoi gi chhatra sing degi honorable leitana akhoi na high bus gi mayok da responsibility ba taragadi akhoi gi honorable leitana khongjang kya ama democratic oiba khongjang kya ama saksinjar kani na haijage athu matam la ai akhoi gi hana gi principal se loigreba ko aduna athu matam regular oiba ama lakjuro